Kanglei Pauthang Ying Tabiribasing Taram Okchari Pauche the Yumpham Oiba Maroiba Paukara update Tawjari Ahanbada IDP Mahiroi Chahumda Cycle Pisabi Chanimari Putra Trukta Pisa Konyan Thokre Transparency Laina Tabak Toba Mathok Dai Chief Secretary Hauzik Tokleba Irang Asi Losinduna London Asida Tangu Laitaba Hanjan Hanaba Honaba Hibasina Hanba Kongtang Oigani Tongan Mamioi Kayana Pina Riba Kulaising Asi Hana Thadok Hanba Mathok Dai Masiga Loinana Mapan Lamda Chatok Chasin Tobada National Highway Singda Ayat Apan Laitanaba Tabak Su Leptana Pakali National Highway Singda Matik Saba Security Tamnabasu Honari Power Grid Corporation of India Gi Limited CSR Initiative Amadi Ministry of Textile Gi National Handloom Development Program Gi Chenthang Makada Relief Camp da Lairiba Class 10 Gi Mathaki Mahiroi Chahumda Bicycle Yenthokibaga Loinana Imphal East District Ki Manung Channa Leiba Inmet Phisabi Chani Maripu Trukta Phisakon Yenthokre Imphal East Ki Deputy Commissioner na Sinduna DC Panchayat Bhavan da Pangthokiba Thorum Aduda Manipur Lengaki Chief Secretary Prasan Kumar Commissioner N. Ashok Kumar, Imphal East ki DC Kumanthem Dainana Thorumgi Maru Oiba Mithung Lensing Oina Saruk Yaki, Thormaduga Mari Lainana Chief Secretary na Phongdokibada, Hauzik Baikalakliba Thabak Sing Asida Ahen Mamiyeng Changduna Amadi Transparency Laina Thabak Tawba Mathok Tai, Masina Mating Pibagi Mathok Taba Singda Hena Kanaba Pigani Khale, Hauzik Yamna Luba Amadi Awaba Phibam Amada Lairi Adubu, Asigumba Matam Asida, Thauna Leiba Hero Amadi Lusingba Kayasu Tolakani Tongan Office Kaya Amasu Masagi Mathodagi Hendoktuna Miyangi Yaipanaba Tabak Kayasu Paikali Masigi Damakta Makoising Adubu Ikai Kumnaba Utfam Tui Haiki Mahana Makata and Pondokibada Toliba Iranga Sinamaram Oiduna Mayum Makai Tadoktuna Later Basu Masi Pauba Tauna Laina Ladiba Asimak Tagat Pum Tui Matamgi Oina Pidi Batangmang Singna Tengtaba Yaurabasu Yariba Makai Matam Jana Mathok Taba Kudima Award Lehanana Honari, Isagi, Yumdasu, Atuba Matamna, Hanjan Handuna, Nungai Yapana Lainabasu Honari, Loinana, Matamgi Oina IDP Singi Santok Lainaba, Tabak Toram Kayasu Pakani Haina Supondoki Amarumda, Toromadu Loiraduna Tolakota Pomi Singna Hangbo, Wahangi Pahumpiduna, Chief Secretary Prasan Kumar Singna Hai. Hauzik Tokleba Irang Asi Loisinduna London Asida Tangu Laitaba, Hanjan Hanaba, Honaba Haibasina, Hanba Kongtang Oigani, Tongan Mamioi Kayana Pina Riba Kulaising Asi Hana Thado Hanba Mathok Tai, Masiga Loinana Mapalam Singna Satok Chasin Tobada, National Highway Singda Ayat Apan Laitaba, Tabak Su Leptana Paikali, National Highway Singda Matik Chaba Security Tamnabasu Akanma. Tabak Sing locally, Adumaku Ahenba Security Forcing Tambagi Mathodi Tari, National Highway Singda October Singda, Chatok Jasin Yanaba, Honavada, Yamna Sogot Piu, Miamna Sogot Piu Haiki, Mahana Makatara Duna Hai, Lut Tokibakulai Sing Asina, Kunai Asidasu Ayat upon Kayapi the Banate Maram Aduna, Kulaising Lokot Pahibasina Kwaidagi Hena Maru Oi, Masiga Loinana Tangulitaba, Hanjan Hanba, National Highway Sing Chatok Jasin Yahanba Amadi, Nakal Animakta Tazaba Amadi Wakal Tahanba Haiba Asina, Irang Asi Lusinaba Honavada, Yamna Maru Oiba Kongtang Sing Ni Haina, Pongdoki. Makatarapa Yamna Nuaitaba Toldo Amada Kongjomda Mama Masatana Tinduna Seasonaba Honavada Masasiraga Mama Hingore Haidi. Garang Yupung mga makairum taba matamda Kongjom Police Station gi manung channa leiba Kongjom Singtham maning lekai leiba imung amada sahi nauribi maunaha amana mahaki machanupi ga thangna thinduna punna suicide tawduna sijana bahonabada machanupi siraga mama hingaurabi asi hauji Imphal gi Ras Medicity Hospital da pugatuna laikanari hari pauje asina phango paugi matung ina machanupi ga punna thangna thinduna sijana ba honaram riba maunaha asigi maming sapam Priyadasni sahi kuntra mari kawi mahaki mapuroiba asi hauji ITBPF ki inspector oina thabak tori India amasung Afghanistan border da duty taduna leiri hari laibaktiba tawdo asi imung asigi ka amada mama macha amasung manembokna chingba punna tuminai ayu anganba matamda laikhanaduna leiribi Priyadasni maunha asina machin tumba thang ama sijinaduna phamungda tumduna leiribi mahaki machanopi aduda thang aduna thinki masigi matungda mahak masasu thangna thinduna sijanaba honaba matamda imung manungi miyoising khanglakpadagi Kudakta Hospital da Pukatuna Laikanakibani Hari. Pawasigi Matung Inna, Numit Marini Mangani Mamangdagi Priyadasni Haribi Maunaha Asi, Wakal Charang Naba Amadi, Wakal Lainana, Naba Gumbagi Maung Kara Uba Panki, Adubu Imung Manungi Miyoi Singna, Asumna Singnaba Poktuna Ladingai, Talak Asida, Laibaktiba Todo Asi Topani, Laikidraba Priyadasni Machanupi Asi Sahi Manga Rom Tangai Ribi, Angang Asigi Hasiba Haksang, Postmortem with the Impalda Tamkre Hari, Amaromda, Hauzik,
Raj Medicity Hospital da laikannariba Priyadarshini gi pukki sarukta thangna thinbadagi punungda ising changbadagi ngarang operation na singbasing makha tarakpada Mizoram dagi Sisipur tamna pusilakpa explosive kg 4 ga konana nupi ani nupa ama AR na fare hairi ngarang Mizoram gi Chief Minister Laldu Homana tuibhaida nongna saba Mizoram amadi Manipur gi Ferjol amadi Churachandpur district fauna ba yaba Unity Bridge haina mingthonba Valley Bridge sanga kiba matam ikan kanadana Churachandpur tamna pusilakpa oiramba yai haina singnaba kg 4 gi explosive ka konana nupi ani nupa ama Assam rifle na fare hairi pawasin hai ngarang Aizol gi Sakawai Tuichun Kwari Rota hangba Assam Rifles ki mobile vehicle checkpoint da chingnaningai oiba mongda lakpa gari ama khamduna check toba matamda gari adudagi kg 4 lumba emulsion explosive stick lising mari chamapan marifu yauramba thengnaki hairi tungda AR gi kangbu aduna gari gi driver amadi gari aduda tongduna lakhibi nupi anisu phagatkibani farba miyosing aduga polam sing aduga Mizoram police ta makha taba investigation gi damakta sinakre hairi makha tarakpa maru oiba paw amada hanagi chief minister masana resign tawkhrabanina CM oina amu halakani haiba thajadre adubu athuba matamda miyamna pamba luchingba khanduna lengak semna bohonari haina MLA Aruna phangdokre hanagi chief minister nongthombam Biren masana resign tawkhrabanina amu hanna mahaki famda halakani haibadi thajadre adubu athuba matamda miyamna pamba luchingba khanduna lengak semna bohonari center dagi matik chaba luchingba khalaktrabasu MLA singa punna leader ama athuba matamda khanaduna miyamgi lengak semgani haina wangkhai assembly constituency gi MLA Thangjam Arun Kumar na phongdokre wafam masi ngarang wangkhai AC gi manung channa leiba khurai ahongai lekaida leiba maitei lining loop gi maitei sanglen khubam sangabagi thoromga mari lenana wangang bada phongdokibani maitei sanglen sangabagi thorom aduda lining laison gi thorom singsu pangthoki thoromga mari lenana MLA Arun Kumar na phongdokibada anobo lengak ama semna bahona bada law and order gi phibam laksin naba president rule asi chalai rakpani haina khalli athuba matamda center amadi BJP state unit ki leader singa punna tanamina duna lengak semnaba honaminari haiki maitei lining loop ki laising ngasi nongna saraba matung sangabagi thorom aduga mari lenana MLA Arun Kumar na wafam sing asi phongdokibani thorom aduda wangkhai AC gi ward number 23 gi corporator Loksangbam Romola yauna social worker Moirangthem Perfulo na chingba miyosing kayana saruk yaduna haiba mifam asi pangthoki makha tarakpada nganapi thongda bom ama yanduna thamlamle hairi ngarang ayuk pung 3 rom taba matamda Impal police station gi manung channa leiba Khagempali Moirang Purel amadi nganapi thong hariba lekai ahum asigi thangnabada leiba nganapi thongda sakhangdaba miyosingna hand grenade ama yanduna thamlamle hairi hand grenade adu yanduna thamlamliba phi adudasu kariguma wahai kharadi iduna thamlamki bom adu ngarang ayuk pung 3 rom taba matamda lambi chatpa miyosingna thengnarapadagi police ta pawpiraba matung police amadi bom expert singna laktuna asoi angam yauduna lauthokre bom yamlamliba angobo phi aduda iramliba wahising adudi nayamba nanauda tungdagi thangna thinba ngamba police commando naughty boy khumanna lamdam tamna fuck you haijari haiba wahising tharamki hauzik phawbagi oinadi kanana gari maramgi damakta bom adu thamlamlibano haiba sapchaba khangma ngamri bom thamjilambagi thawong adu maike adongi mera paibi singna akan mamongda yaningdaba phongdorakli lekai ahum sigi tainafam oiba thong sida akoi hand grenade ama yam thambirambase kanana kari gidamakta thambirami base akoi asuki mati pejade haibadi chaliba lambi sida matna mipum khudimak chali banina soiba ngamba haibase akoi tawhaningde makha tarakpa pawda center na makut punchinba lengakti leitabana fai haina jadu manina phongdorakli Papangal phana phaba loksing leiba mareibak ningba lusingba phana oiduna su makut punsillaga chelu haibadi yaroi anoba Manipur government ama laglaga su government adu thabak thoram kudimak central government na paisinba makogi yathang pangthok tragadi thabak amata maning tamna toba ngamdaba government ti leiba aduga hanglai government gumna thamba lengakti leitabana fai haina Federation of Haumigi President Sapomcha Jadumanina Paumi Singa Unabada Pondokra Kre mahana makata na phongdokibada lamdam asida lengak ama natraga ama laklagasu prime minister unaba home minister unaba kochen chenba Manipur da lakpiyu haina makhong kon machatpa makhong konjage hairaba phawba unabagi matam pibidaba
asuk tona lengak ngakadaba sarkar oiragadi nakhai sengna state ki sarkar yaudana center na paijabana fai miyamna pamlabadi matik thokpa Manipur government ama leibaduni ngasidi miyam marakta napak tanaduna hanagi CM pham thadokpa yaroi haina wakat mifam phamli nakal amadana anobo lusingba ama khanduna athubada government ama semnaba launari masida Federation of Homina miyamda thamjin ningliba wafamdi lakadoriba lengakna center da mokong mokut punsillaga thamba lengak oigadoribra haiba asini center na phamu hairaga phamba lepu hairaga lepa lengak adudi thabak amata maning tongna tawjaba ngamdaba minaida minaini takjaba malemgi miyamda Manipur gi miyambu yonbigadaba government adudi sembidabana fagani aikogi government pariba singna center da chalaiba chatlaga wakat wanom tawkiba adugumna India gi state amatana tawde angam mathau singna makoibu yabinaba wachat wanom tawribadu Manipur miyamda kari kanaba pikrabage haina hanglali mahana makata no phongdokibada maitai singdi tangdu leitaba pamjaba malemgi chakot lamjenda yaujaba community me ahum lisingani kulumdoidagi kuki narco terrorist singna tawrokpa laldagi maitai singbu namduna khulai pahenki sahi kaya kuki sugi marumda sel thadaduna miyoi kaya training tawduna landam asigi yelomi singda landa halakpani center amadi state government na matang chana miyam sing asibu ngakpi chenbiram lagadi khutta khulai pairam da basu yai khulai su namduna pahenba onchinduna amuk apha apun tawbadi langani mahi masing tamduna leijariba namduna khulai pahen krabasing asibu India government na masak khangba mathok tai masana masabu khul ngahan bagi thorang lokhatpam thoi maramdi government ki security singna khul khudingmakta thamduna ngak chenba haibasi oithokti haiki maka tarakpa aroiba pauda UNLF ki poirengna lusingbagi miyoi ani fare hairi Manipur police amadi AR ki kambuna ngarang jathakiba operation da poirengna lusingba UNLF ki lanmi ani phagat pangamle hairi faraba miyoi ani adudi wangkhem Rohit Singh chahi 19 amadi thangjam nongan maitei chahi 18 ni makoi ani degi mobile phone ani phagat ki atubu achamba wahang pahang chathabada transport gari sing dukan sing amadi miyam dagi sel khaibada mapung oina chenai haiba khangba ngamle makha taba logi oiba tabak sing lokhatnaba mari leinaba police station da khusin nakre hari police ki paw asina makha tana phongdorakpada Assam Rifles ki kangmuna Kangpopi district ki lemakong PS na konba N Munlan amadi Harauthel village ani ki marakta khulai paiba singna saramba bunker ani thugaiduna mahan tahan khre hari